ꯔꯦꯈꯥ ꯃꯤꯍꯥꯠ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯃꯁꯨꯡ ꯃꯄꯨꯔꯣꯏꯕꯒꯤ ꯗꯃꯤ ꯄꯨꯔꯛꯇꯨꯅ ꯑꯦꯛꯖꯥꯃꯤꯟ ꯇꯧꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯎꯄꯨꯗꯒꯤ ꯂꯨꯄꯥ ꯂꯥꯈ 4 ꯔꯣꯝꯁꯨ ꯃꯥꯡꯂꯝꯂꯦ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯈ꯭ꯔꯦ꯫ ꯃꯃꯥꯡ ꯊꯥꯒꯤ 28ꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯤꯡꯖꯃꯩ ꯃꯊꯛ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗ ꯊꯣꯛꯆꯣꯝ ꯅꯤꯡꯉꯣꯜ ꯅꯥꯎꯔꯦꯝ ꯑꯣꯡꯕꯤ ꯔꯦꯈꯥ 63ꯄꯨ ꯃꯁꯥꯒꯤ ꯏꯃꯨꯡꯃꯛꯇꯗ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯝꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯆꯦꯟꯅꯕ ꯑꯁꯦꯡꯕ ꯃꯤꯍꯥꯠꯄꯁꯤꯡ ꯄꯨꯊꯣꯛꯅꯕ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯀꯟꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯃꯁꯨꯡ ꯆꯤꯡꯅꯕꯗꯒꯤ ꯐꯥꯗꯨꯅ ꯖꯦꯜꯗ ꯊꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯗꯃꯤꯁꯤꯡ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯄꯨꯔꯛꯇꯨꯅ ꯑꯦꯛꯖꯥꯃꯤꯟ ꯇꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯤꯅ ꯎꯄꯨꯗ ꯇꯨꯡꯁꯤꯟꯖꯔꯝꯕ ꯂꯨꯄꯥ ꯂꯥꯈ 4 ꯔꯣꯝꯒꯤ ꯁꯦꯟꯐꯝꯁꯨ ꯃꯥꯡꯂꯝꯂꯦ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯇꯧꯕꯗꯒꯤ ꯄꯨꯂꯤꯁꯅꯁꯨ ꯀꯦꯁ ꯑꯃ ꯔꯤꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯂꯝꯂꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯤꯕꯨ ꯍꯥꯠꯂꯝꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯨꯃꯤꯠꯇꯨꯒꯤ ꯑꯌꯨꯛ ꯄꯨꯡ 11:30 ꯇꯥꯔꯛꯄꯗꯒꯤꯅ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯇꯥꯔꯛꯄꯗ ꯄꯨꯂꯤꯁꯇ ꯑꯏꯕ ꯔꯤꯄꯣꯔꯠ ꯄꯤꯔꯛꯈꯤꯕ ꯃꯄꯨꯔꯣꯏꯕ ꯅꯥꯎꯔꯦꯝ ꯗꯤꯖꯝꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯅꯨꯃꯤꯠꯇꯨꯗ ꯑꯦꯐ.ꯑꯥꯏ.ꯑꯥꯔ. ꯅꯝꯕꯔ 745/2019 ꯔꯤꯖꯤꯁꯇꯔ ꯇꯧꯗꯨꯅ ꯀꯦꯁ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯀꯦꯁ ꯑꯁꯤ ꯑꯍꯥꯟꯕꯗ ꯏꯟꯗꯤꯌꯟ ꯄꯦꯅꯦꯜ ꯀꯣꯗꯀꯤ ꯁꯦꯛꯁꯟ 302(120)(b) 34ꯒꯤ ꯃꯈꯥꯗ ꯔꯤꯖꯤꯁꯇꯔ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯟꯅ ꯑꯥꯏ.ꯄꯤ.ꯁꯤ.ꯒꯤ ꯁꯦꯛꯁꯟ 201 ꯍꯥꯞꯆꯤꯟꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯆꯠꯊꯔꯛꯄ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯀꯝꯄ꯭ꯂꯦꯅꯦꯟꯠ ꯑꯣꯏꯈꯤꯕ ꯃꯄꯨꯔꯣꯏꯕ ꯑꯁꯤꯕꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯊꯥꯁꯤꯒꯤ 1ꯗꯒꯤ 10 ꯐꯥꯎꯕꯗ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯀꯁꯇꯗꯤꯗ ꯊꯝꯂꯕ ꯃꯇꯨꯡ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄ꯭ꯔꯦꯌꯔ ꯇꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯖꯦꯜꯗ ꯊꯝꯂꯛꯂꯤꯕꯅꯤ꯫ ꯃꯍꯥꯛ ꯖꯨꯟ 23ꯗ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ, ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯀꯣꯔꯠꯇ ꯖꯦꯜꯗꯒꯤ ꯄꯨꯊꯣꯔꯛꯀꯗꯕꯅꯤ꯫ ꯗꯤꯖꯝꯅꯤꯕꯨ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯀꯣꯔꯠ ꯑꯁꯤꯗ ꯄꯨꯊꯣꯔꯛꯈꯤꯕꯗ ꯃꯍꯥꯛꯅ ꯕꯦꯜ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯠꯅ ꯃꯍꯥꯛꯀꯤ ꯕꯦꯜ ꯄ꯭ꯔꯦꯌꯔ ꯑꯗꯨ ꯔꯤꯖꯦꯛ ꯇꯧꯔꯒ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛꯁꯤꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯆꯞ ꯆꯥꯕ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯄ ꯏꯟꯇ꯭ꯔꯣꯒꯦꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯀꯝꯕꯥꯏꯟ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯤꯝ ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯏꯃꯨꯡ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡꯒ ꯃꯥꯟꯅꯅ ꯁꯥꯔꯕ ꯗꯃꯤꯁꯤꯡ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯄꯨꯔꯛꯇꯨꯅ ꯑꯦꯛꯖꯥꯃꯤꯟ ꯇꯧꯈꯤ꯫ ꯀꯦꯁ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯣꯐꯤꯁꯥꯔ ꯑꯥꯏ.ꯑꯣ. ꯑꯦꯁꯤꯁ ꯇꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨꯡ ꯁ꯭ꯇꯥꯐꯁꯤꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯌꯥꯎꯅ ꯄꯥꯡꯒꯩꯒꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 1 ꯇꯥꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯄ ꯐꯥꯎꯕꯗ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ꯫ ꯀꯦꯁꯀꯤ ꯑꯥꯏ.ꯑꯣ. ꯑꯃꯁꯨꯡ ꯑꯦꯛꯁꯄꯔꯠꯁꯤꯡ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯍꯛꯆꯥꯡ ꯂꯩꯔꯝꯈꯤꯕ ꯏꯃꯨꯡꯒꯤ ꯃꯐꯝ ꯌꯥꯎꯅ ꯀꯥ ꯈꯔꯗ ꯃꯄꯨꯔꯣꯏꯕꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡꯒꯤ ꯗꯃꯤꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯛꯖꯥꯃꯤꯟ ꯇꯧꯈꯤ꯫ ꯃꯈꯣꯏꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯔꯤꯉꯩꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯆꯪꯍꯟꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯍꯥꯟꯅꯁꯨ ꯀꯦꯁ ꯑꯁꯤꯒꯤ ꯑꯥꯏ.ꯑꯣ. ꯑꯃꯁꯨꯡ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯕꯦꯗꯔꯨꯝꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛꯇ ꯄꯛꯂꯝꯕ ꯁꯝ ꯑꯃ ꯑꯃꯁꯨꯡ ꯄꯛꯂꯝꯕ ꯏꯒꯤ ꯁꯦꯝꯄꯜ, ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯍꯛꯆꯥꯡ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯁꯝ, ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯈꯨꯠ ꯌꯦꯠꯇ ꯌꯥꯎꯔꯝꯕ ꯁꯝ ꯑꯇꯦꯟꯕ ꯄꯣꯛ ꯑꯃ, ꯁꯝ ꯑꯁꯥꯡꯕ ꯑꯃ ꯑꯃꯁꯨꯡ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯂꯩꯔꯝꯕ ꯌꯨꯝꯒꯤ ꯐ꯭ꯂꯣꯔꯗ ꯇꯥꯔꯝꯕ ꯏꯒꯤ ꯁꯦꯝꯄꯜꯁꯤꯡ ꯀꯂꯦꯛꯁꯟ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯂꯦꯕꯣꯔꯦꯇꯔꯤ ꯇꯦꯁ꯭ꯇꯀꯤꯗꯃꯛ ꯑꯦꯐ.ꯑꯦꯁ.ꯑꯦꯜ. ꯄꯥꯡꯒꯩꯗ ꯇꯧꯐꯝ ꯊꯣꯛꯄ ꯐꯣꯔꯃꯦꯂꯤꯇꯤꯁꯤꯡ ꯄꯥꯡꯊꯣꯛꯂꯒ ꯊꯥꯈ꯭ꯔꯕꯅꯤ꯫ ꯑꯦꯐ.ꯑꯦꯁ.ꯑꯦꯜ.ꯒꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯑꯃꯁꯨꯡ ꯊꯧꯕꯥꯜꯒꯤ ꯀꯝꯕꯥꯏꯟ ꯃꯣꯕꯥꯏꯜ ꯐꯣꯔꯦꯟꯁꯤꯛ ꯌꯨꯅꯤꯠꯀꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯄꯨꯡ 9 ꯆꯨꯞꯅ ꯆꯠꯊꯈꯤꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯀꯦꯁ ꯑꯁꯤꯒꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟꯒꯤ ꯇꯉꯥꯏꯐꯗꯕ ꯂꯪꯂꯥ-ꯂꯪꯖꯤꯟ ꯈꯔꯗꯤ ꯁꯣꯏꯗꯅ ꯐꯪꯂꯝꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠꯁꯤꯡ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯃꯄꯨꯔꯣꯏꯕ, ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ
ꯊꯥꯡꯃꯩꯕꯟꯗꯒꯤ ꯃꯤꯑꯣꯏ ꯑꯃꯒ ꯌꯨꯝꯁꯤꯗ ꯂꯩꯕꯅꯤ ꯍꯥꯏꯕ ꯊꯧꯕꯥꯜ ꯀꯤꯌꯥꯝ ꯁꯤꯐꯥꯏ ꯕꯥꯕꯨ ꯀꯩꯊꯦꯜꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯍꯤꯌꯔ ꯁ꯭ꯇꯥꯏꯂꯤꯁ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯤꯕ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯠꯇ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯝꯕ ꯅꯟ ꯂꯣꯀꯦꯜ ꯑꯍꯨꯝꯒꯤ ꯁꯝꯒꯤ ꯁꯦꯝꯄꯜꯁꯤꯡꯁꯨ ꯀꯂꯦꯛꯁꯟ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯍꯨꯝꯗ ꯈꯤꯟꯕ ꯁꯤꯁꯤꯇꯤꯚꯤ ꯀꯦꯃꯦꯔꯥꯁꯤꯡꯒꯤ ꯃꯥꯟꯅꯗꯕ ꯄꯨꯡꯐꯝꯁꯤꯡꯒꯤ ꯐꯨꯇꯦꯖꯁꯤꯡꯁꯨ ꯀꯂꯦꯛꯁꯟ ꯇꯧꯈ꯭ꯔꯕꯅꯤ꯫ ꯆꯩꯔꯛꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯔꯦꯈꯥꯅ ꯃꯆꯥꯅꯨꯄꯥꯗꯒꯤ ꯂꯧꯕ ꯌꯥꯎꯅ ꯃꯅꯥꯔꯥꯏ ꯃꯁꯥꯒꯤ ꯂꯩꯖꯕꯗꯒꯤ ꯃꯆꯥ ꯑꯁꯤꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯟꯖꯥꯎꯁꯤꯡꯗ ꯍꯥꯞꯇꯨꯅ ꯎꯄꯨꯒꯤ ꯃꯅꯨꯡꯗ ꯇꯨꯡꯁꯤꯟꯖꯔꯝꯕ ꯂꯨꯄꯥ ꯂꯥꯈ 4ꯔꯣꯝꯒꯤ ꯁꯦꯟꯐꯝ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯕꯗꯒꯤ ꯄꯨꯂꯤꯁꯅꯁꯨ ꯀꯦꯁ ꯑꯁꯤ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯄꯦꯅꯦꯜ ꯀꯣꯗꯀꯤ ꯁꯦꯛꯁꯟ 380ꯒꯤ ꯃꯈꯥꯗ FIR ꯅꯝꯕꯔ 10762019 ꯔꯦꯖꯤꯁꯇꯔ ꯇꯧꯔꯒ ꯀꯦꯁ ꯑꯃ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯄꯨꯂꯤꯁ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠꯁꯤꯡ ꯌꯥꯎꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯎꯄꯨ ꯑꯁꯤꯒꯤ ꯁꯣ ꯀꯣꯏꯊꯤ ꯊꯤꯕꯗ ꯐꯪꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯁꯣ ꯑꯁꯤ ꯁꯨꯡꯐꯪ ꯐꯪꯗꯕꯗꯒꯤ ꯀꯣꯟꯅꯊꯪꯗ ꯒꯣꯗ꯭ꯔꯦꯖ ꯎꯄꯨ ꯑꯁꯤꯒꯤ ꯗꯨꯀꯥꯟꯗ ꯐꯥꯎꯕ ꯍꯥꯡꯗꯣꯛꯄꯤꯅꯅꯕ ꯍꯥꯏꯖꯔꯕ ꯃꯇꯨꯡ ꯌꯣꯠꯀꯤ ꯋꯥꯔꯛꯁꯣꯞ ꯑꯃꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯔꯒ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯃꯁꯨꯡ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯃꯃꯥꯡꯗ ꯐꯛꯀꯥꯏꯔꯒ ꯍꯥꯡꯗꯣꯛꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯖꯨꯟ 2ꯗ ꯎꯄꯨꯒꯤ ꯁꯣ ꯐꯛꯀꯥꯏꯔꯕ ꯃꯇꯨꯡꯗ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯊꯥꯁꯤꯒꯤ 13ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯂꯩꯕꯅ ꯈꯨꯗꯣꯡꯆꯥꯗꯕꯗꯒꯤ ꯊꯧꯔꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕꯅꯤ꯫ ꯒꯣꯗ꯭ꯔꯦꯖ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯃꯅꯤ ꯕꯦꯒꯁꯤꯡ ꯌꯥꯎꯅ ꯁꯦꯟꯖꯥꯎꯒꯤ ꯁꯦꯟ ꯂꯣꯏꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯁꯦꯜ ꯃꯌꯥꯝ ꯍꯥꯞꯄ ꯇ꯭ꯔꯤꯝ ꯁꯅꯥ ꯃꯆꯨ ꯑꯃꯁꯨꯡ ꯑꯉꯧꯕ ꯃꯆꯨꯒꯤ ꯁꯦꯟꯖꯥꯎ 3 ꯌꯥꯎꯔꯝꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯌꯨꯛꯇ ꯇꯦꯂꯤꯐꯣꯟꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯁꯨ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨ ꯂꯨꯄꯥ ꯂꯥꯈ 4ꯔꯣꯝ ꯁꯨꯔꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯈꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯥꯡꯈ꯭ꯔꯕ ꯁꯦꯜꯁꯤꯡ ꯑꯁꯤꯗ ꯅꯠꯇꯅ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯉꯛ ꯑꯃꯁꯨꯡ ꯈꯨꯠꯇ ꯁꯤꯕ ꯇꯣꯂꯥ 4ꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯒ ꯈꯨꯗꯣꯞ ꯑꯃꯒꯁꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯝꯈꯤꯗꯕꯅꯤ꯫ ꯁꯦꯜ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯄ ꯀꯦꯁ ꯑꯁꯤ ꯊꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯂꯤꯁꯅ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯄ ꯀꯦꯁ 2 ꯁꯨꯔꯦ꯫